ꯇꯥꯔꯕꯗ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯝꯕ ꯊꯥꯗꯣꯛꯂꯝꯂꯕꯗ ꯂꯤꯛꯂꯥꯏ ꯃꯁꯥꯗꯨ ꯃꯤꯄꯥꯏꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯩ꯫ ꯑꯀꯣꯏꯕꯗꯨ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯉꯁꯥꯏꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯊꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯈꯦꯡ ꯇꯩꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏ ꯃꯁꯥꯗꯨ ꯃꯤꯄꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯋꯥꯏꯅ ꯅꯤꯛꯅ ꯀꯞꯂꯨꯔꯤꯕ ꯑꯗꯨ ꯁꯠ ꯂꯦꯞꯄꯤ꯫ ꯂꯤꯛꯂꯥꯏ ꯏꯄꯥꯛꯂꯩꯅꯤ ꯈꯪꯂꯛꯄꯗ ꯋꯥꯈꯜꯗ ꯑꯄꯦꯟꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯇꯝꯗꯨꯅ ꯄꯦꯟꯖꯩ꯫ ꯃꯥꯒꯤ ꯃꯆꯥꯏꯕꯦꯝꯃꯅ ꯊꯧꯅꯥ ꯐꯅ ꯏꯄꯥꯛꯂꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯦ ꯈꯪꯂꯕꯗ ꯂꯤꯛꯂꯥꯏ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯅꯥꯀꯜꯗ ꯇꯥꯔꯤꯕ ꯊꯥꯡ ꯑꯗꯨ ꯁꯠ ꯈꯨꯟꯒꯠꯇꯨꯅ ꯃꯆꯥꯏꯕꯦꯝꯃꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯥꯕꯨ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯏꯄꯥꯛꯂꯩꯕꯨ ꯂꯤꯛꯂꯥꯏ ꯑꯃꯨꯛ ꯍꯟꯅ ꯃꯈꯨꯠ ꯄꯦꯅ ꯏꯄꯥꯛꯂꯩꯒꯤ ꯃꯕꯨꯛꯇ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯠꯂꯝꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯃꯆꯥꯏꯕꯦꯝꯃꯕꯨ ꯁꯣꯛꯄꯒꯤ ꯂꯃꯟꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯄꯣꯛꯄꯪꯕ ꯁꯤꯗꯨꯅ ꯇꯧꯈꯤꯕ ꯄꯨꯝꯕꯒꯤ ꯂꯃꯟ ꯑꯩꯒꯤ ꯃꯆꯥꯏꯕꯦꯝꯃꯅ ꯃꯈꯨꯠ ꯄꯦꯅ ꯈꯨꯝꯂꯝꯂꯤꯕ ꯋꯥꯈꯜ ꯂꯩꯕꯤ ꯑꯩꯒꯤ ꯃꯆꯥꯏꯕꯦꯝꯃꯒ ꯂꯝꯕꯥ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯋꯥꯈꯜ ꯂꯩꯕ ꯊꯧꯅꯥ ꯐꯕꯤ ꯃꯤꯈꯥꯗ ꯇꯨꯗꯕꯤ ꯑꯣꯏꯗꯨꯅ ꯁꯦꯝ ꯁꯥꯔꯛꯎ꯫ ꯆꯤꯛꯅ ꯄꯣꯊꯥꯔꯣꯗꯣ ꯑꯉꯣ ꯃꯆꯥꯏꯕꯦꯝꯃ ꯑꯍꯜ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯜꯂꯝ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯊꯣꯡꯗꯨ ꯊꯣꯡ ꯂꯣꯟꯕ ꯀꯥꯁꯤꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯤꯖꯔꯛꯏ꯫ ꯏꯃꯨꯡꯒꯤ ꯑꯀꯣꯏꯕꯗꯨꯁꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯕ ꯂꯦꯞꯇꯦ꯫ ꯃꯊꯪ ꯃꯊꯪ ꯍꯥꯡꯂꯛꯄ ꯊꯣꯡ ꯑꯗꯨꯗ ꯍꯦꯛ ꯊꯦꯡꯅꯔꯨꯏ ꯂꯩꯀꯣꯜ ꯉꯥꯟꯕꯤꯕꯨ ꯊꯝꯂꯤꯕ ꯀꯥ ꯑꯗꯨ꯫ ꯂꯤꯛꯂꯥꯏ ꯄꯟꯊꯥꯗ ꯂꯩꯀꯣꯜ ꯉꯥꯟꯕꯤꯕꯨ ꯃꯤꯄꯥꯏꯅ ꯀꯧꯖꯩ꯫ ꯃꯆꯤꯟꯗ ꯅꯝꯁꯤꯜꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯄꯤ꯫ ꯄꯨꯜꯂꯤꯕ ꯃꯈꯨꯠ ꯃꯈꯣꯡ ꯑꯗꯨ ꯊꯨꯅ ꯂꯧꯊꯣꯛꯇꯨꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯀꯣꯛꯇ ꯊꯥꯕꯤꯗꯨꯅ ꯃꯈꯥꯗ ꯍꯥꯞꯄꯤꯗꯨꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯖꯩ꯫ ꯂꯤꯛꯂꯥꯏꯅ ꯃꯄꯤ ꯇꯥꯅ ꯑꯗꯨꯛ ꯄꯥꯈꯠꯆꯅ ꯁꯦꯕꯥ ꯇꯧꯔꯕꯗ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯁꯪꯒꯥꯏ ꯃꯅꯨꯡꯒꯤ ꯀꯥ ꯑꯃꯗ ꯆꯪꯗꯨꯅ ꯃꯄꯥꯟꯒꯤ ꯁꯪꯂꯦꯟꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯂꯛꯏ ꯄꯔꯤꯡ ꯍꯦꯟꯕ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯗ꯭ꯔꯤꯉꯩ ꯃꯁꯥꯗꯨ ꯊꯀꯠꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯝꯁꯤꯟꯗꯨꯅ ꯈꯨꯠ ꯊꯥꯅꯔꯤꯕ ꯑꯗꯨ ꯃꯥꯒꯤ ꯄꯤꯕꯥꯁꯤꯡꯒꯤ ꯐꯤꯖꯣꯜꯅ ꯅꯝꯅ ꯎꯔꯛꯂꯕꯗ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯨꯔꯕ ꯋꯥꯈꯜ ꯑꯗꯨ ꯊꯧꯅꯥ ꯑꯅꯧꯕ ꯑꯃ ꯂꯥꯛꯄꯒꯨꯝ ꯐꯥꯎꯔꯔꯦ꯫ ꯄꯟꯊꯗꯦ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯊꯥꯗꯣꯛꯇ ꯁꯝꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯅ ꯁꯝꯕꯤꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯥꯏꯕꯪꯈꯣꯝꯕꯤꯁꯨ ꯋꯥ ꯉꯥꯡꯗ ꯃꯄꯨꯔꯣꯏꯕꯕꯨ ꯊꯥꯖꯅ ꯃꯇꯨꯡ ꯏꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯑꯁꯣꯝꯗ ꯁꯅꯥꯅꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯥ ꯑꯗꯨꯗ ꯁꯠ ꯍꯟꯖꯤꯟꯗꯨꯅ ꯂꯩ꯫ ꯃꯤꯀꯨꯞ ꯈꯔ ꯀꯥ ꯑꯗꯨꯗ ꯂꯩꯔꯝ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯊꯥꯡꯁꯥꯡꯁꯤꯡꯗꯒꯤ ꯑꯃ ꯐꯠ ꯁꯠꯇꯣꯛꯇꯨꯅ ꯃꯈꯨꯠ ꯑꯣꯏꯅꯥꯅ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯈꯖꯤꯛ ꯊꯣꯔꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯝꯗꯥꯏ ꯃꯨꯛꯇꯥꯔꯩ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯥ ꯑꯃꯗ ꯆꯪꯗꯨꯅ ꯂꯣꯠꯂꯤ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯝꯃꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟꯗꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯨꯛꯇꯥꯔꯩꯅ ꯄꯪꯂꯥꯞ ꯂꯥꯞꯇ ꯐꯝꯗꯨꯅ ꯄꯤꯕꯥꯁꯤꯡꯒ ꯋꯥꯔꯤ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤ꯫ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯁꯥꯗꯨ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯤ ꯇꯥꯏꯕꯪꯈꯣꯝꯕꯤ꯫ ꯄꯔꯤꯡ ꯍꯦꯟꯕ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯤꯖ ꯅꯪ ꯀꯩꯝꯇ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯀꯨꯞꯇꯨꯅ ꯃꯄꯥꯟꯗ ꯂꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯀꯝꯗꯧꯒꯅꯤ? ꯁꯤꯒꯨꯝꯕ ꯃꯇꯧ ꯑꯃ ꯇꯧꯔꯛꯀꯗ꯭ꯔꯥ ꯆꯤꯡꯅꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯅ ꯆꯠꯁꯤ ꯍꯥꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯤꯕ꯫ ꯄꯥꯈꯠꯀꯅꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄ ꯑꯩꯈꯣꯏꯒꯤ ꯄꯤꯕꯥꯁꯤꯡ ꯆꯪꯂꯛꯂꯦ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯤꯄꯥꯏꯅ ꯏꯀꯨꯏ ꯏꯕꯨꯡꯉꯣꯗꯤ ꯀꯗꯣꯝꯗ ꯂꯩꯔꯝꯒꯅꯤ? ꯄꯔꯤꯡ ꯍꯦꯟꯕ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯋꯥꯈꯜꯗꯣ ꯍꯥꯏꯐꯦꯠꯇꯤ ꯂꯥꯛꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯨꯅ ꯈꯟꯖꯤꯟꯗ ꯏꯄꯥꯅ ꯀꯧꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯏꯄꯥ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯁꯥꯐꯅ ꯂꯩꯔꯝꯒꯅꯤꯗ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯀꯨꯞꯄꯤ ꯎꯏ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯣꯡ ꯍꯥꯗꯕ ꯃꯇꯧꯗꯣ꯫ ꯑꯗꯨꯕꯨ ꯈꯜꯂꯛꯏ ꯇꯁꯦꯡꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯤꯄꯥꯏꯕ ꯐꯥꯎꯗꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯏꯕꯦꯝ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯃꯤꯄꯥꯏꯕꯒꯤ ꯃꯇꯧ ꯎꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ꯫ ꯄꯔꯤꯡ ꯍꯦꯟꯕ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯌꯦꯡꯂꯝ ꯁꯝꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯍꯦꯟꯅ ꯆꯦꯖꯦꯠ ꯁꯝꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯃꯥ ꯍꯧꯒꯠꯄꯗ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ꯫ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯌꯦꯡꯂꯛꯏ꯫
ꯑꯗꯨꯕꯨ ꯀꯥꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯄꯤꯕꯥ ꯈꯔ ꯍꯦꯛ ꯂꯩꯔꯝꯃꯤ꯫ ꯄꯔꯤꯡ ꯍꯦꯟꯕ ꯇꯨꯡꯁꯠ ꯍꯟꯗꯨꯅ ꯊꯣꯡꯗꯨ ꯊꯨꯅ ꯂꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯅꯪꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯟꯗꯒꯤ ꯆꯩꯈꯣꯛ ꯑꯃꯅ ꯊꯣꯡ ꯑꯗꯨꯗ ꯊꯤꯜꯂꯛꯇꯨꯅ ꯂꯣꯟꯕ ꯅꯪꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯝ ꯃꯄꯥꯟꯒꯤ ꯄꯤꯕꯥꯁꯤꯡ ꯑꯗꯨꯅ ꯃꯁꯤꯡ ꯌꯥꯝꯕꯅ ꯊꯣꯡꯗꯨ ꯅꯝꯈꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯄꯔꯤꯡ ꯍꯦꯟꯕ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟ, ꯃꯈꯨꯠ ꯌꯦꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯖꯣꯖꯠ ꯄꯥꯏꯁꯤꯜꯂꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯌꯥꯎꯗꯕꯅ ꯃꯄꯨꯔꯣꯏꯕꯕꯨ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯂꯤ꯫ ꯄꯤꯕꯥ ꯑꯃꯗꯤ ꯊꯨꯅ ꯆꯠꯈꯤ ꯃꯨꯛꯇꯥꯔꯩꯗ ꯄꯥꯎ ꯇꯝꯕ꯫ ꯄꯤꯕꯥ ꯑꯃꯅ ꯁꯥꯎꯅ ꯍꯥꯏꯔꯦ, "ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯉꯣꯝ ꯂꯥꯛꯄꯅ ꯊꯤꯔꯤ, ꯑꯉꯣꯝ ꯂꯥꯛꯄꯗ ꯆꯪꯖꯧ, ꯅꯈꯣꯏ ꯄꯨꯝꯕ ꯀꯟꯕꯤꯒꯦ꯫ ꯈꯨꯠ ꯊꯥꯅꯔꯒ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯈꯨꯠꯁꯨ ꯊꯥꯅꯤꯡꯗꯦ꯫ ꯀꯤꯕꯒꯤ ꯅꯠꯇꯦ, ꯑꯩꯈꯣই ꯃꯁꯤꯡ ꯌꯥꯝꯃꯤ, ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯆꯥ ꯏꯕꯦꯝꯃ ꯍꯥꯠꯄꯗꯤ ꯀꯩꯁꯨꯛ ꯅꯠ." ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ꯫ ꯄꯔꯤꯡ ꯍꯦꯟꯕ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠ ꯍꯥꯏꯒꯠꯂꯛꯈꯤꯕ꯫ ꯋꯥ ꯉꯥꯡꯂꯝꯕ ꯄꯤꯕꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯍꯥꯏꯊꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯇꯔꯨꯛꯇꯨ ꯃꯊꯪ ꯃꯊꯪ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟ ꯊꯥꯡꯁꯤꯡ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯁꯤꯡꯅꯩ꯫ ꯀꯥꯗꯨ ꯊꯥꯡ ꯍꯥꯏꯅꯕꯒꯤ ꯃꯈꯣꯜꯇꯅ ꯊꯜꯂꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯤꯡꯗ ꯃꯄꯨꯔꯣꯏꯕꯅ ꯆꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯔꯤꯕꯗꯨꯗ ꯆꯠꯂꯤ꯫ ꯃꯄꯥꯟꯒꯤ ꯃꯤꯔꯥꯎꯈꯣꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯟꯖꯤꯜꯂꯛꯄꯅ ꯄꯤꯕꯥ ꯑꯃꯅ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯁꯠ ꯂꯣꯟꯁꯤꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯊꯤꯔꯛꯂꯕꯗꯤ ꯈꯟꯅ꯫ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯕ ꯂꯣꯏꯕꯗ ꯄꯤꯕꯥꯗꯨ ꯃꯆꯤꯟ ꯏꯟꯈꯠꯇꯨꯅ ꯅꯣꯛꯏ꯫ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯜꯂꯦ ꯈꯟ, ꯑꯗꯨꯕꯨ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯟꯈꯩ ꯈꯥꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯗ꯫ ꯄꯔꯤꯡ ꯍꯦꯟꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯤꯕ ꯄꯤꯕꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝ ꯃꯥꯏꯊꯣꯡꯗ ꯃꯣꯡ ꯍꯥꯗꯕ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯗꯨꯅ ꯂꯩꯃꯥꯏꯗ ꯁꯠ ꯐꯝꯊꯗꯨꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯂꯦꯞꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯄꯨꯂꯞ ꯆꯤꯡꯈꯤ꯫ ꯃꯤꯀꯨꯞꯇ ꯑꯣꯏꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯤꯕꯥꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯍꯧꯗꯗꯨꯅ ꯃꯈꯣꯡꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯐꯝꯊꯈꯤꯕꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯁꯥꯗꯨ ꯉꯥꯛꯄ ꯉꯝꯍꯧꯗꯗꯅ ꯂꯣꯡꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯨꯅ ꯍꯧꯒꯠꯂꯛꯂꯕꯗ ꯃꯁꯥꯗꯨ ꯃꯅꯤꯡꯂꯣꯝꯗ ꯈꯪꯍꯟꯍꯜꯂꯤ꯫ ꯃꯈꯨꯠꯅ ꯃꯤ ꯁꯝꯂꯤ ꯍꯥꯏꯕꯗꯨ ꯀꯥꯎꯔꯕ꯭ꯔꯥ? ꯏꯅꯐꯤ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯏꯍꯥꯏ ꯍꯥꯏꯕꯒꯨꯝ ꯐꯦꯔꯦ ꯐꯦꯔꯦ ꯍꯦꯛ ꯍꯥꯏ ꯇꯥꯏꯕꯪꯈꯣꯝꯕꯤꯗꯤ꯫ ꯄꯤꯕꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯡꯗꯨ ꯅꯤꯛꯅ ꯃꯅꯤꯡ ꯍꯜꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯄꯔꯤꯡ ꯍꯦꯟꯕ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯇꯔꯨꯛꯀꯤ ꯃꯊꯕꯥꯛꯇ ꯆꯤꯡꯂꯛꯄ꯫ ꯃꯈꯣꯡꯒꯤ ꯑꯅꯥꯕ ꯈꯥꯡꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯊꯕꯥꯛꯇ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯂꯦꯟꯈ꯭ꯔꯕꯗ ꯄꯤꯕꯥꯁꯤꯡ ꯑꯗꯨ ꯂꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯕꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯊꯗ ꯂꯦꯞꯂꯤꯕꯁꯤꯡ ꯑꯗꯨꯅꯤ ꯄꯔꯤꯡ ꯍꯦꯟꯕꯒꯤ ꯇꯥꯏꯅꯐꯝ ꯑꯣꯏꯈꯤꯕ꯫ ꯂꯦꯞꯂꯤꯕ ꯄꯤꯕꯥ ꯃꯔꯤ ꯑꯗꯨ ꯊꯥꯡꯁꯤꯡ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯃꯈꯣꯏꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯥꯏꯀꯩ ꯇꯝꯂꯛꯏ꯫ ꯑꯉꯝ ꯇꯥꯟꯅꯗꯨꯅ ꯇꯛꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯜꯂꯤꯕ ꯑꯅꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯅꯤ꯫ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯇ ꯄꯔꯤꯡ ꯍꯦꯟꯕ ꯃꯤꯄꯥꯏꯗꯕꯗꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯤ ꯃꯤꯄꯥꯏꯔꯤꯕ? ꯃꯗꯣꯝ ꯑꯣꯏꯔꯝꯂꯕꯗꯤ ꯅꯥꯆꯨꯡꯂꯝꯂꯣꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏꯅ ꯃꯅꯥꯛꯇ ꯌꯦꯛꯅꯕꯒꯤ ꯁꯪꯒꯥꯏꯗ ꯂꯩꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯥ ꯃꯁꯥꯗ ꯇꯞꯊꯕ ꯍꯥꯏꯕꯗꯨ ꯀꯥꯎꯗꯨꯅ ꯁꯥ ꯑꯣꯜꯂꯛꯏ꯫ ꯊꯥꯡꯗꯣ ꯍꯥꯏꯒꯠꯇꯨꯅ ꯁꯞꯇ꯭ꯔ ꯑꯃꯗ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯥꯟꯊꯔꯛꯏ꯫ ꯃꯨꯛꯅꯗꯨꯅ ꯂꯩꯔꯝꯕ ꯄꯤꯕꯥꯁꯤꯡ ꯑꯗꯨ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ, ꯃꯈꯣꯏ ꯃꯔꯤ ꯄꯨꯝꯕ ꯂꯩꯃꯥꯏꯗ ꯇꯨꯈ꯭ꯔꯦ꯫ ꯃꯁꯥꯗ ꯊꯥꯡꯅ ꯈꯦꯠꯈꯤꯕꯒꯤ ꯆꯦꯟꯊꯔꯤꯕ ꯏꯈꯦꯡ, ꯇꯩꯔꯤꯕ ꯊꯥꯡꯐꯝ, ꯃꯃꯤ ꯈꯔ ꯆꯨꯍꯧꯏ ꯅꯨꯄꯥꯗꯨꯁꯨ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯃꯤꯄꯥꯏꯅ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯆꯥꯎꯊꯣꯛꯄ ꯃꯤꯠꯌꯦꯡꯅ ꯌꯦꯡꯖꯔꯦ꯫ ꯄꯔꯤꯡ ꯍꯦꯟꯕ ꯃꯁꯥꯗꯨ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯃꯃꯥꯏꯗꯨ ꯇꯥꯏꯕꯪꯈꯣꯝꯕꯤꯗ ꯁꯠ ꯂꯩꯁꯤꯟ ꯍꯪꯂꯛꯏ ꯃꯌꯦꯛ ꯁꯦꯡꯅꯤꯡꯕ ꯋꯥꯗꯨꯃꯛ, "ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯁꯤꯖ?" ꯄꯥꯎꯈꯨꯝ ꯄꯤꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯂꯨꯞꯊꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥꯗ ꯏ ꯊꯣꯛꯂꯤꯕ ꯑꯗꯨ ꯃꯥꯒꯤ ꯏꯅꯐꯤꯅ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ "ꯊꯥꯡꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ, ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯗꯨꯝ ꯑꯀꯟꯕ ꯁꯥꯕꯤꯒꯅꯨ꯫ ꯍꯛꯆꯥꯡꯗ ꯏ ꯊꯣꯛꯂꯤꯕꯁꯦ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ?" ꯄꯔꯤꯡ ꯍꯦꯟꯕ ꯐꯨꯏꯅ ꯍꯣꯜꯂꯝꯕ ꯁꯣꯔ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯀꯥꯝꯊꯣꯛꯇꯨꯅ
itap tappa khonthokta magi sijabu nungsina yengduna tapna haire. Itungda leptuna nangbu yenghanba aigi thauna natte. Nangni nakta leiringai nangi punsina leiringai nangna khangadabadi hingliba aigi mapokase nangini. Thamoi yaduna waruna nafamda thangsinau haina hairibado amuk hana nafamdagi thoroi. Taibang khomi makhuttu jab leptuna taru taru pangliba mamit anina mapuroibabu yengjare. Tanja adudani mapandagi thong thilakbadu yengnaramba mityeng adu phat phat handoknaduna thonglomda yenglei. Thongdu thilladuna kaurakliba khonjaladu tabadani paring henba mikopta maithongda maka lamba minokama leitengkhiba. Thaujangba awang makhagi sangai sing adu khudum chanchankrabada sangai khwaidagi achaubaduda biba singa haunaduna changlakpani. Leiramba sing adu mathang mathang yantharam lakpana urai. Laptakna leptuna angom piba leiriba aniduna hobe hobe chatna chatna sariba wari adu. Wadu lumduna tarabada thangsang aduna biba singdu yantharam paring henbana leiriba ka adomda khongthang thuna thangduna lai. Thongdu thenduna mataubu kauri. Thongdu fat hanglei matau anido amuktang chetna konsine. Nupaduna chetna sambiriba taibang khombigi makhut aduda yengduna thaujangba nokmi nokmi paring henbada yengduna sat haire. Pantharagumsi mapangi phibam yamna chahaudri ining thau yauna lakpa phamnaiba pumba wakhal mangna laikananabu pukri. Wadudani maithong khajik maka lamluraba nupa nupi anido maithongdu sat hongkhiba. Panthade ahumdu thuna angom sangaidagi thoglakba. Adubu taibang khombi masado mipaina khongthang adu chap leptuna sangairomda yengduna haurap haire. Majaibungo liklai do. Nupa anido thanglamba khongthang sing adu chap chap lepi. Paring henba pisumda suklak taibang khombi de yenglei. Liklai buchingnariba nupagi matau aduda taibang khombi mapukningdu tanikna haijare. Manai pukanbibani ngasi khakta nata punsi asina wana hinglaklingaidagi ma khaktana aibu themjinbiduda aibu hanjin iraknaba punsidagi mana kanbibani. Madi aigi achanbi khakta natte madi aigi imini machaibungo nang mabulana lauganu liklai nengonda phattaba taude phattaba singdagi mana ibu kanbani. Makhutu thak thak nikba makai wa ngangliba nupi aduda yeng tablap haire. Kanana mabu phatte haige ai khangi nangna mabu kayam thajaba ngasai nangi nanakta lakpa mikopta mabu aina thadoklamle. Wadu loiba nangde taibang khombi taha ado ma leiramkhini ai lei khanglabadi ma soidana leiramkhigani. Paring henbaga taibang khombi gadi panthaba chamdre khalladuna thaujangba taibang khombi bu yengduna haire. Majaibungoga punna khanglamai kai pangbiro leba kumba ninna plan soklare yaknaba kana kananu khangnadri aduna ikoi jaksinse liklai doina phangnaba pujarake. Wadu hairami paring henbagi pangbomda mopop tharamduna thaujangba piba sing aduga loinana sangai manungda amuk changlei. Muktaraygi yathang adu hek tauthakhibaga angom piba sing adu leiriba ka singi thong hangba haure. Kagi thongdu hangduna lakpana lingjal thaibibu phaduna thamliba ka aduda changlei. Makokta yeshinduna wanthahankhibagi lingjal thaibibu masadu gyan pungmang mangbadi oide. Manglan tangkhai taibang tangkhaida makokta haigatpa ngamda mamit anido pangbadi ngamde. Adubu akoibada tauriba pumbadi taduna laushinba khajik ngami. Kagi thongdu hek hanglakhibaga lingjal thaibibu misum sukjin sor achauba ma wana hondoi. Changlakliba mi sing adugi khongthangi samildo manak nakna leikhibaga lingjal thaibi mamit wana pangnaba honai. Adubu mamitu mitludagi chikhatpa ngamde. Masada hainadaba ma phauribadu henjalakpana pisum sukjina mamitu khaje uirum panglei. Ui
ꯄꯤꯕꯥꯒꯤ ꯈꯣꯡꯗꯥ ꯃꯥꯟꯕ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯤꯕꯗꯣ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯉꯪꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗꯅꯤ ꯃꯥ ꯃꯃꯤꯠꯇꯨ ꯄꯥꯡꯅꯤꯡꯕ ꯄꯣꯛꯄ꯫ ꯄꯤꯕꯥ ꯑꯃꯅ ꯇꯞꯂꯞ ꯍꯥꯏꯔꯦ, "ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤ ꯑꯁꯦꯡꯕ ꯅꯠꯇꯦ, ꯃꯥꯕꯨ ꯍꯥꯠꯀꯗꯧꯔꯤꯕ꯭ꯔꯥ?" ꯑꯃꯗꯨꯅ ꯐꯤꯡꯅ ꯍꯥꯏꯔꯦ, "ꯅꯃꯤꯠꯃꯛꯅ ꯎꯍꯧꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛ ꯂꯨꯔꯦꯜ ꯀꯦꯟꯈꯤꯕ ꯊꯣꯡꯕꯗꯣ ꯅꯅꯥꯗꯨ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯥ? ꯈꯨꯗꯨꯝ ꯆꯟꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯍꯥꯠꯂꯣ ꯍꯥꯏꯅ ꯑꯉꯣꯝ ꯂꯥꯛꯄꯅ ꯍꯥꯏꯈꯤꯕꯗꯣ." ꯑꯃꯗꯨꯁꯨ ꯃꯤꯄꯥꯏꯅ ꯍꯥꯏꯔꯦ, "ꯄꯟꯊꯔꯒꯨꯝꯁꯤ, ꯏꯊꯧ ꯊꯨꯅ ꯄꯥꯡꯊꯣꯛꯁꯤ, ꯑꯩꯈꯣꯏ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ, ꯑꯉꯣꯝ ꯂꯥꯛꯄꯒꯤ ꯋꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯁꯤ." ꯃꯃꯤꯠꯁꯤꯡꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯅꯔꯝ ꯄꯤꯕꯥ ꯑꯃꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯕꯨ ꯌꯦꯡꯂꯛꯏ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯁꯣꯔꯗꯨ ꯋꯥꯅ ꯍꯣꯟꯗꯨꯅ ꯃꯃꯤꯠꯇꯨ ꯄꯥꯡꯕꯗꯤ ꯉꯝꯗ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯦ ꯄꯤꯔꯥꯡ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯨ ꯂꯩꯃꯥꯏꯗ ꯌꯧꯗ꯭ꯔꯤꯉꯩ ꯃꯁꯝꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯟꯈꯠꯂꯤ꯫ ꯆꯤꯟꯕꯥꯜꯗ ꯃꯈꯣꯜ ꯊꯣꯛꯅ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗꯦ꯫ ꯂꯣꯠꯊꯔꯕ ꯃꯃꯤꯠ ꯑꯅꯤꯅ ꯋꯥꯅ ꯄꯥꯡꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯤꯗ ꯅꯥꯀꯟꯒꯤ ꯄꯥꯡ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯜꯂꯤ꯫ ꯄꯥꯡꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯤꯁꯨꯝꯗ ꯈꯪꯁꯨꯛ ꯁꯨꯛꯅ ꯎꯏꯁꯤꯜꯂꯤ꯫ ꯄꯤꯕꯥ ꯑꯗꯨ ꯊꯥꯡꯗꯨ ꯁꯠꯇꯣꯛꯇꯨꯅ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯒꯤ ꯃꯉꯛ ꯃꯄꯥꯗ ꯊꯝꯗꯨꯅ ꯍꯥꯏꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯤꯟꯒꯤ ꯋꯥꯡꯃꯗꯒꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯅ ꯄꯤꯕꯥ ꯑꯃ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯈꯨꯃꯟ ꯄꯤꯕꯥꯁꯤꯡꯅ ꯏꯃꯨꯡꯗ ꯉꯝꯅ ꯆꯪꯂꯛꯂꯝꯂꯕꯗꯨ ꯎꯕꯗ ꯃꯁꯥ ꯃꯁꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯀꯥ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁꯥꯐꯒꯗꯧꯕ ꯃꯥꯏꯀꯩꯗ ꯆꯦꯟꯅꯈꯤ ꯑꯉꯣꯝꯒꯤ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜꯁꯤꯡ ꯑꯗꯨ꯫ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯩꯁꯤꯟꯕꯤꯕꯅ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯋꯥꯈꯜ ꯃꯥꯡꯂꯛꯂꯤ꯫ ꯆꯣꯛꯊꯕꯅ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯋꯥꯔꯛꯂꯕ ꯃꯤꯀꯨꯞ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯍꯣꯜꯂꯝꯕ ꯁꯣꯔꯗꯨ ꯄꯤꯛꯊꯔꯛꯏ꯫ ꯂꯤꯛꯂꯥꯏꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯋꯥꯈꯜ ꯇꯥꯔꯕ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯑꯅꯤꯗꯨꯁꯨ ꯇꯥꯏꯕꯪ ꯈꯣꯝꯕꯤꯕꯨ ꯃꯤꯄꯥꯏꯅ ꯊꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯗ ꯈꯨꯃꯟ ꯂꯥꯟꯃꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯕꯗ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯆꯣꯛꯊꯔꯝꯕ ꯃꯁꯥ ꯃꯤꯄꯥꯏꯔꯝꯕ ꯋꯥꯈꯜ ꯄꯨꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯡꯈꯤꯗꯨꯅ ꯑꯀꯤꯕ ꯄꯣꯛꯇ ꯇꯥꯏꯕꯪ ꯈꯣꯝꯕꯤꯕꯨ ꯊꯤꯔꯤꯕꯗꯨ ꯃꯈꯥ ꯆꯠꯊꯩ꯫ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯪꯂꯛꯏ ꯀꯥ ꯑꯗꯨꯗꯁꯨ꯫ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯑꯣꯏꯔꯝꯂꯕꯗ ꯑꯅꯤꯗꯨ ꯄꯥꯈꯠꯅ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟ ꯀꯣꯟꯈꯠꯄꯤꯗꯨꯅ ꯀꯞꯂꯗꯨꯅ ꯀꯧꯖꯩ꯫ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯐꯠꯇ꯭ꯔꯥꯛ ꯇꯥꯔꯦ, ꯁꯣꯔ ꯍꯣꯟꯗ꯭ꯔꯕꯒꯨꯝ꯫ ꯂꯤꯛꯂꯥꯏ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯄꯤꯕꯥꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯤ꯫ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕ ꯅꯥꯀꯣꯡ ꯑꯗꯨꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯈꯪꯕꯅ ꯃꯈꯨꯠꯇ ꯋꯥꯅ ꯊꯛ ꯊꯛ ꯅꯤꯛꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯀꯞꯂꯤꯕꯗꯨ ꯂꯦꯞꯇꯨꯅ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯌꯦꯡꯂꯛꯏ꯫ ꯏꯃꯣꯠ ꯃꯣꯠꯂꯕ ꯏꯐꯨꯜ ꯇꯩꯔꯕ ꯔꯨꯃꯥꯜ ꯑꯃ ꯄꯥꯏꯔꯤꯕꯗꯨ꯫ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯉꯥꯏꯍꯥꯛꯇꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡ, ꯔꯨꯃꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯁꯣꯜꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯋꯥꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯔꯨꯃꯥꯜꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯔꯝꯗ ꯃꯌꯥ ꯀꯥꯈꯤꯕ ꯑꯗꯨꯗꯒꯤ ꯂꯤꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯐꯠꯇ꯭ꯔꯥꯛ ꯇꯥꯔꯕ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯅ ꯀꯞꯂꯗꯨꯅ, "ꯆꯪꯂꯛꯏ ꯏꯕꯨꯡꯉꯣ, ꯆꯪꯂꯛꯏ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ, ꯁꯦ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ, ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ?" ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯊꯃꯣꯏ ꯆꯥꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯖꯔꯤ, "ꯑꯩ ꯂꯥꯜꯂꯦ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ, ꯑꯩ ꯂꯥꯜꯂꯦ. ꯁꯦ ꯍꯧꯒꯠꯂꯣ, ꯃꯤꯠ ꯄꯥꯡꯉꯣ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ, ꯑꯩ ꯂꯥꯜꯂꯦ. ꯅꯉꯣꯟꯗ ꯍꯥꯏꯒꯗꯧꯕ ꯍꯥꯏꯖꯒꯗꯧꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯌꯦ. ꯅꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯒꯗꯧꯕ ꯊꯥꯒꯠ ꯋꯥꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯋꯥꯠꯂꯤ. ꯅꯪ ꯇꯥꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ. ꯁꯦ ꯃꯤꯠ ꯄꯥꯡꯉꯣ." ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯅꯥꯅ ꯎꯕꯤꯔꯔꯣꯏ? ꯃꯔꯥꯜ ꯑꯣꯏꯔꯔꯤꯕ꯭ꯔꯥ? ꯂꯧꯔꯨꯔꯤꯕ ꯁꯛꯂꯣꯟ ꯑꯗꯨꯅ ꯉꯥꯛꯆꯈꯤꯕꯅꯤ ꯊꯃꯣꯏ ꯆꯥꯎꯗꯨꯅ, ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯉꯝꯗ ꯃꯥꯒꯤ ꯃꯣꯏꯔꯥꯡꯒꯤ ꯈꯟꯖꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤꯅꯤ ꯈꯟꯖꯈꯤꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ, ꯅꯣꯡꯃ ꯅꯨꯃꯤꯠꯇ ꯎꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯕꯤ ꯏꯕꯦꯝꯃ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯒꯤ ꯃꯤꯅꯝ ꯋꯥꯍꯩꯗ ꯊꯥꯖꯗꯨꯅ ꯂꯝꯖꯤꯡꯈꯤꯕ ꯃꯥꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯨꯅ ꯄꯨꯟꯁꯤꯒꯤ ꯅꯥꯠꯄꯤꯒꯗꯧꯕꯒꯤ ꯃꯍꯨꯠ ꯑꯁꯨꯝꯅ
ꯄꯨꯟꯁꯤ ꯃꯄꯨꯡ ꯐꯥꯗ ꯇꯨꯍꯠꯄꯤꯕꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯏꯕꯦꯝ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯈꯤꯕ ꯊꯋꯥꯏ ꯄꯨꯝꯕꯒꯤ ꯃꯄꯣꯛꯇꯨ ꯀꯔꯝꯅ ꯄꯥꯞ ꯂꯪꯁꯤꯜꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯥꯗꯤ ꯉꯥꯛꯂꯝꯂꯤ ꯉꯁꯤꯒꯤ ꯄꯨꯟꯁꯤꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯣꯏꯔꯥꯡꯒꯤꯗꯃꯛ꯫ ꯁꯣꯜꯂꯝꯂꯤ ꯄꯨꯛꯅꯤꯡ ꯑꯗꯨꯅ ꯃꯤꯠꯃꯥꯡꯗ ꯎꯖꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏ ꯆꯥꯎꯕ ꯃꯈꯣꯏꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯃꯤꯄꯥꯏꯖꯅ ꯄꯨꯟꯁꯤꯕꯨ ꯁꯦꯟꯅꯕꯤꯔꯤꯕ ꯌꯣꯛꯆꯔꯤꯕ ꯃꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯕꯤꯔꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯃꯊ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯃꯨꯖꯕ ꯃꯧꯄꯥꯕꯨ ꯈꯟꯈꯤꯗꯕ ꯅꯠꯇꯦ ꯑꯔꯣꯏꯕ ꯃꯤꯍꯨꯜ ꯑꯗꯨꯅ ꯍꯨꯜꯂꯝꯗꯥꯏ ꯃꯥꯕꯨ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯗꯨꯅ ꯀꯞꯍꯧꯔꯒꯗꯧꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯃꯧꯄꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯃꯥꯕꯨ ꯏꯆꯦ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅꯤ ꯅꯥꯀꯣꯡꯗ ꯅꯥꯁꯣꯟꯅꯅ ꯇꯥꯔꯛꯈꯤꯕ ꯎꯏꯁꯤꯟꯈꯤꯕ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗꯣ꯫ ꯂꯤꯛꯂꯥꯏꯅ ꯂꯝꯌꯥꯏꯗ ꯆꯦꯟꯊꯣꯔꯛꯂꯝꯕꯗꯣ ꯃꯥꯕꯨ ꯊꯤꯔꯛꯄ ꯊꯧꯖꯪꯕꯅ ꯎꯔꯕꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯨꯅ ꯊꯥꯡꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯂꯤꯛꯂꯥꯏ ꯀꯥꯗꯨ ꯌꯧꯔꯕꯗ ꯊꯋꯥꯏ ꯆꯥꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯂꯩꯀꯣꯜ ꯉꯥꯟꯕꯤꯕꯨ ꯎꯕꯗ ꯂꯤꯛꯂꯥꯏ ꯀꯥ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯗ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯀꯞꯂꯒ ꯂꯩꯃꯥꯏꯗ ꯐꯝꯊꯩ꯫ ꯂꯤꯛꯂꯥꯏꯕꯨ ꯎꯔꯕꯗ ꯊꯧꯖꯪꯕ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯀꯞꯂꯤꯕ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯀꯥꯟꯁꯤꯜꯂꯛꯄ ꯃꯈꯣꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯕ ꯃꯤꯡꯂꯦꯟ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯔꯣꯝꯗ ꯃꯃꯥꯏꯗꯨ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯈꯤꯕ ꯃꯤꯀꯨꯞꯇꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯖꯪꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯐꯥꯗ ꯆꯣꯜꯂꯛꯈꯤꯕ ꯄꯤꯔꯥꯡꯒꯤ ꯃꯁꯦꯛꯅ ꯋꯥꯎꯅ ꯎꯔꯛꯏ ꯀꯞꯂꯗꯨꯅ ꯃꯐꯝꯗ ꯉꯔꯥꯡ ꯅꯣꯟꯖꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ꯫ ꯑꯗꯨꯕꯨ ꯆꯪꯂꯤ ꯏꯕꯨꯡꯉꯣ ꯃꯁꯤꯃꯇꯪꯗꯤ ꯍꯥꯏꯖꯒꯦ ꯍꯌꯦꯡ ꯀꯧꯕ ꯅꯣꯡꯖꯥꯁꯤꯃꯇꯗꯤ ꯑꯩꯕꯨ ꯅꯣꯛꯅꯔꯕꯁꯨ ꯂꯨꯅ ꯅꯣꯛꯅꯕꯤꯌꯨ꯫ ꯑꯩ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤꯒꯤ ꯃꯥꯏꯈꯨꯝ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯑꯩ ꯎꯞꯂꯒꯦ ꯍꯥꯏꯅ ꯌꯥꯊꯣꯛꯂꯨꯔꯦ꯫ ꯋꯥꯁꯛꯂꯝꯂꯦ ꯃꯣꯏꯔꯥꯡ ꯂꯥꯛꯄꯁꯨ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯄꯥꯕꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯥ ꯇꯥꯅꯕ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯥꯏꯈꯨꯝ ꯑꯗꯨ ꯐꯜꯂꯔꯣꯏ ꯍꯥꯏꯅ꯫ ꯋꯥꯔꯣꯏꯁꯤꯜꯂ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯍꯪꯗꯤ ꯅꯨꯖꯥ ꯃꯐꯝꯗ ꯌꯧꯗ꯭ꯔꯤꯉꯩ ꯑꯁꯨꯝꯅ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯒꯗꯧꯔꯕ꯭ꯔꯥ? ꯍꯪꯗ꯭ꯔꯤ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯪꯅꯤꯡꯕ ꯋꯥꯍꯪ ꯑꯃꯈꯛꯇꯨꯗꯤ ꯃꯐꯝꯗ ꯑꯇꯣꯞꯄ ꯀꯅꯥꯅ ꯄꯤꯕ ꯄꯥꯎꯈꯨꯝ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯃꯥꯅ ꯇꯥꯅꯤꯡꯕꯗꯤ꯫ ꯈꯧꯔꯥꯡ ꯍꯧꯔꯒꯅꯤ ꯄꯨꯟꯁꯤꯅ ꯄꯥꯎꯈꯨꯝ ꯑꯗꯨꯃꯗꯤ ꯌꯥꯆꯪꯕꯗ ꯃꯩꯔꯥꯒꯤ ꯃꯉꯥꯜꯗ ꯇꯔꯥꯎ ꯇꯔꯥꯎ ꯄꯥꯡꯂꯤꯕ ꯃꯃꯤꯠ ꯑꯅꯤꯅ ꯏꯕꯨꯡꯉꯣ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯃꯤꯠꯌꯦꯡ ꯌꯧꯅ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅꯗꯤ ꯏꯕꯨꯡꯉꯣ ꯃꯥꯕꯨ ꯑꯣꯠꯄꯤꯍꯧꯔꯒꯅꯤꯗꯣ ꯃꯄꯣꯛꯇꯨꯃ ꯊꯤꯍꯧꯔꯒꯅꯤ ꯐꯖꯔꯕ ꯇꯥꯏꯕꯪꯒꯤ ꯃꯤꯆꯅꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯨꯖꯥ ꯃꯥꯒꯤ ꯇꯔꯥꯎ ꯇꯔꯥꯎ ꯅꯨꯡꯁꯤꯕ ꯃꯤꯆꯅꯥ ꯑꯅꯤꯗꯣ꯫